Good morning mayam. Ngasidi naitha makeup pasingse sum sagi memory su oinaba adagi sana sum interest kadang lejabagi video se semjabani aigisi kano se jaka ko sumse yumdagi pusinjarabani ina semjabani dum masa ariba amkhutagi gamla jung samkhibadagi adum hingaba adedi khara hingkalakpadagi aina muside lista mu pujare adudagi mu masase mana loi kiengre yongjan basida ade sam saye ade hingaro dran khalle ade isingse jadi June April May June jam saye dun aina ising asaba dum isingse sabanina ade aina isingse ano tawjare yathooga thammaga inhallaga mane tawraga chaibiba mane tawraga sumaina pharakani haiba ai thajarudre pikna nantakna lerambani masase manase mapumsu yaurena purakpa matamduda yumdadi nongju nungsa dum tawbanina mai nutigi satle pambisu chawe aina try yengena gamlasida pambi achouba pambini semjabasu nate lejabasu nate masi ai yumdagi pambi mayam haubodo adudagi masaribadagi semjabani amai tawdana aina pujarakpani adu khitang maton yauna purakpa matamda loi kenkre manasu kenkre duga makhok aribudagi tam chongjarakpani aduga hojiksina sumaina wangna manase nong khara chuba nusit khara dum ingli khara phangakpadagi manase ju fajana hauba ngamne fajana hauraga matungda mapumse la satpasu ngamne aduna si yengjaraga wakhan buddhi nuaitaba waba punamak tosina yenjare ai haksang kaya phajade haksang je phattabagi maram oiraga ai adum sasu nuaijadabagi maram oiraga asisingsina yengjaraga asigisina ai adum pothajabane aisi aigi balcony si yamna pi'e aigi balcony se yam chawaju pame adubu pame haiduna mu mamda chappa matamda ai kanosi yamna adum chawe ren balasi haitare aduna hongdo hongsinsu yamna waye aduna adum leire pikchu pi'e aduna pikpagi matungina aina adum thaningba khara khalla adum thajaye augri pambini asisu ena hekpada chara ani chare asisu hingma ngamne char mari manga thabani loi siraga simutang hingawise mai tawdana aina yumdamdadi pung 8 makhai satpi haba kaina asise thabane साले उरुम कई तौबनी सात नमद्रे सिसु करी ममिंगनो चप मानबा मोय भेराइटी ने मोयना लई मचु मचु सातपने मान तौरगा खजी सुम थाजनमनी येंदेम से फन्याम फरमनी लो सिजले खंगदे करिगिनो अदु वसिना कालंद्री ने से हेन मरी चप ngamद्रे हंगाम मरु खरा हुंजले तिलौ पांबी खरा थारे मान तौरगा सुम आइना एगी बेलकोनी सि येंजारगा सुम आई तुम लेजबनी Masna manare ini si pambi amari kanone sila nanti orang mayam dum tawaga sum dengaga lejare mau kaman bani ningam das kaga malak bani morok sekanana bana lain tokena kaman jabane ai nuti dum wakhanda kaida yumgi wakhan khallaga lamdam natrasu khallaga nuti ke dum ai ayuki korowan bada dum ai lai kuramjai main tawra nungdang su dum tongse main tawra ai dum damse wakhan budi khar chongthokna ba hadana ismai tawra laijai haksang je kaya nungai taba haksang je kaya hatabanina nuti video sembadi ngamjadre thamda haptamda mai tawra sembane sasu yapate phatabasigi maram haragadi yumda su yam leininge yumda manipurda do leininge haiduna aigi simpham abugi matungina hingdabadi yadabani miram sida dum hinge yumda yam langninge sidadi leiba haibase chaba thakpasu yam onaye aduna yumda langningi khudong chabasi leitabagi adum sida
ꯏꯟꯅ ꯀꯥꯎꯅꯔꯒ ꯑꯗꯨꯝ ꯆꯍꯤ ꯈꯔ ꯂꯦꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯂꯦꯟꯁꯨ ꯂꯦꯟꯈꯤꯅꯤ. ꯁꯪꯒ ꯄꯪꯒ ꯀꯌꯥ ꯂꯩꯖꯗꯦ, ꯃꯤꯁꯨ ꯀꯌꯥ ꯂꯩꯖꯗꯦ. ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯦꯟꯈꯤ ꯇꯥꯕꯅꯤꯅ ꯈꯜꯂꯦ. ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯝ ꯍꯥꯏꯕꯤꯅꯤꯡꯕ ꯉꯥꯡꯕꯤꯅꯤꯡꯕ ꯀꯃꯦꯟ ꯂꯩꯖꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯣꯏꯈꯤ ꯂꯥꯟ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯉꯥꯛꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯔꯛꯀꯦ. ꯑꯩꯅ ꯁꯦꯝꯖꯕ ꯈꯔ, ꯏꯁꯥꯅ ꯈꯔꯁꯨ ꯄꯥꯝꯖꯕꯅꯤ. ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ, ꯀꯥꯏꯅꯔꯁꯤ. ꯕꯥꯏ ꯕꯥꯏ.